Ibema, sidaisida namanabigay na scholarship fanggenane harauna hawriba saksana riba nangbu scholarship podo karim thajandra babi nangbu kaim haraubu udebi aibo ma ayo bisita andri aduine nangdi hausiba wo bisita anda ka dawriba hailo salula disi da chatlaga de nagi office ta lusila ngalingai sila o iba yare online da dum tawjarage nang haipa sabira kaidu haisibo online da tawbusu yarabo yare haiba adudi kamaida aduburo Seba Manipur na Manipur gi maramdam level nang khangdriba haiba khangdi edudi kaidu hairo Seba Manipur haidine digital platform mane ba masidane government servicing gi ne certificate natraga document sing do online da tanthokpa yabai khudong chaba piriba mafam mane ba ima as aidi noi adugumba aruba maron lebde ta khangba jana teda yam lai grajani ima meri pehchana ne platform ma leiba adda login tawdo khatani haiba kaino meri pehchan bo meri pehchan haidine akhoi gi saktak che adhar na dum yare adubema mogi dubu safe oibro yam secure grajani ima aduda junate bako digi locker na ma leibado aduda ne akhoi gi document myam je to hapchalaga ne yam laina authentication tawba yarni as khangja laksa pote da noi gi maron ma yam sidi bako asida sunate ima government gi lariba service myam je mafam amatang dagi ne yam laina access tawba yare umang integration gi mateng na umang integration ba yam lairi ima AI chatbot to adda su khangdaba sing loi hangba yare ba AI chatbot ta su loi yaraba hoi ima WhatsApp governance ki khuthang da sune update sing loi khangtokpa yare ba haima adudi loina bak yare ne aduna mayam Seba Manipur asi ekoina chatlaga queue le pudraga su yam laina yumdagi process tawba yare